खुरुमजरी नॉर्थ विंडो मीटिंग ताबीरिबा पुमनमपु तरामना ओक्चरी ngasi imphal da phongkiba maru oiba pauche singi manungda maru oiba pauche oriba huyelan pau amadi naharol gi thaudang gi editor gi ayaba laujaraga pauche sita phongkiba maru oiba pausing pathokchari ahanbada local news July 18 dagi haugadoriba parliament mifam da Manipur gi president's rule gi lengak sangdok hannaba center da mafi semkhre lengak semlani amasung semhan biraklagani haibasing khongrai satlingai da sanna waigadoribra Rajya Sabha da opposition leader oriba Congress President Malik Arjun Kharge na chairman 𝗔𝗡𝗖𝗛𝗥 ga unakre kumja lising ani ga kungani thoi gi February amasung March tangkak ani thokna pangthokiba tarani thoi shuba Manipur Legislative Assembly gi mikhal matungdagi BJP na luchingduna leirakhiba Manipur lenga ki Chief Minister Birenbu Home Minister Amit Shah na chahi asigi February gi 9 gi numidang Delhi da tankau kauraga mathangi numitta BJP gi sambit patraga loinana tharaklaga numit adugi nungthilda fam thadokpagi cherol governor da pishan khraba matung February gi 16 English aniga kunga manga dagi state asida chatna halakliba president rules lengak atopa tha taruk amagasu sangdok hananaba union lengak na mafi semlakpana anoba lengak semlagani amasung semhan biraklagani haiduna ngarang fawda fongdok nakhiba singdi khongrai shetlingai da sanna waibagi fibam thoklagadra haina maikai kaya dagi hangnarakli leibak asigi maming leiraba pawgi agency ama oriba Deccan Herald News Service na ngasi tawrakhiba report amagi matung ina tha asigi kungamathoi dagi haugadoriba parliament mifamda Prime Minister Narendra Modi na luchingliba lengaki maikai dagi Anauba bill nipan khanaduna pass taunanaba puthorakpa khakta natana Manipurda chalairakliba president rule lengaki matam atopa tha taruk amaga sangdok hananaba warep ama puthoknaba sem sare hairi handaki mifam asida parliament ta puthorakadaba bill regulation sing manungda select committee amana mangjongnana examine tawduna yengshingadaba singi manungda Modi lengaki anauba bill nipan Manipur da president rule gi lengak sangdok hanba amasung income tax bill pass tawbagi wafam yaure hairi report asina hai Manipur da chalairakliba president rule lengaki matam sangdok hananaba resolution ama lengaki maikai dagi puthoraknaba thaurang tawrakliba sinadi haujumaki oina February 16 dagi Manipur da chanarakliba PR gi lengak asi union lengak nga lathokningdri haibadu takli Constitution gi matung inna president na president's rule proclamation tawduna chatna halabasu tha taruk sangdok hanbagi matangdadi parliament ki ayaba yawgadabani aduga Manipurda hojik chatna halakliba president's rule asigi tha taruk ki mathang thagi 16 da suragadabani hairi Manipurda chalairakliba PR lengakpu atopa tha taruk amaga makhata na sangdok hanba khaptanatana Manipur gi senba chahi lising aniga kungamanga kuntaruk ki demand for grants kamari lainana appropriation bill sing parliament ta puthoklagani hairi aduga union lenga ki maikai dagina handaki mifam asida select committee na makhoi gi oiba report ama langkhalakani hairabasu lenga ki maikai dagi di mifam asigi manungda income tax bill lising aniga kungamanga pass tawba pamli bill asi haukiba February 16 da Lok Sabha da puthorakrabani adubu bill asi yengshin binabagi damak select committee amata thadakidabani Tha asigi kungamathoi dagi haugadoriba parliament ki nongju mifam asida miyamna civil nuclear liability regime gi matangda hongdok hongjin lehelaknaba bill sing puthorakadra haina khanarabasu masimakti hojik fawbagi oina puthorakpagi mami udri adum oina mak lengaki maikai dagi mifam asida puthokadaba bill sing gi list ta yawdrabasu mathau tai khalabadi mifam chathari ngai manungda puthorakpadi ngammi hairi Handaki mifamda union lengaki maikai dagi puthoraknaba sem saraba bill singi manungda di Manipur goods and services tax bill 2015 the 𝗔𝗡𝗖𝗛𝗥 bill 2015 the Indian Institute of Management bill 2015 the taxation launch bill 2015 amasung the mines and minerals bill 2015 yauri aduga mathang thagi kungamathoi phawba chathagadoriba mifam asida lengaki maikai dagi puthorakadaba bill sing gi manungda national sports governance bill 2015 amasung the national anti doping bill 2015 su yauri bill sing asiga loinana handaki nongju mifam asida aponba bill 13 pass tawraba yai haina panari bill sing asigi manungda Lok Sabha amasung Rajya Sabha da panduna leirakliba bill ahum su yauri bill sing asigi manungda the merchant shipping bill 2013
the Indian Sports Bill 2025, the Coastal Shipping Bill 2025 amasung the Villas of Lading Bill 2025 yauri. Loinana mifam asida Jammu and Kashmir gi Pahalgam da chathakiba terror attack amasung thongdok adugi matungda mayoknarkiba fibam sing yauna atai hiram kayada puthokjuna khanaraba yai hairi. Amarom da tha asigi kungamathoidagi haugadoriba Parliament ki nongju mifam gi mangoinana ngasi Rajya Sabha da opposition leader su oiriba Congress President Mallikarjun Kharge na Sabha asigi chairperson su oiriba Vice President 𝗔𝗡𝗏𝗏 ga unakre. Mallikarjun Kharge na Vice President ga unaraduna handaki mifam asi opposition gi maikaidagi di laibak asigi miyamgidamak kanagadaba mifam ama oheningi hairaduna mifam asida political foreign policy amasung socio-economic issues singi matangda mapum fana members singna debate amasung discussion pangthokpa pami hainasu phongdoki hairi. Congress luchingba Mallikarjun Kharge na wafam sing asi mahaki social media platform X sa phongdokladuna ngasi mahakna Rajya Sabha gi chairman ga unaduna sanakiba wari sing adu loinamak mahi yanaki hainasu phongdoknarakhi. July 19 gi ahing nongyai naga taba ching gi saruk singda matam kaktaba blockade amasung general strike ki khongjong changshilagani haina FNCC na phongdorakli. Tha asigi 19 gi ahing nongyai hauraduna Manipur gi naga taba mafam singi ching gi saruk singda matam kaktaba road blockade amasung general strike ki khongjong changshilagani haina Foothills Naga Coordination Committee gi Secretary B Robin Kabui na thadorpa cherol amana phongdorakli. Khongjong asi naga singi ahal laman haktaktagi leiraklaba mafam sing asida illegal immigrants sing leptana changshilakpa amasung kuki refugees sing gi mayokta yaningdaba phongdoktuna changshingadaba khongjong ni hairi. Cherol asina makhata na phongdorkpada khongjong asi changshingadabagi hakchinba maram singdi naga singi ahal laman singi haktaktagi leiraklaba lamda leiba lambi sing amuk hana ming onthorakpagi thawong kuki refugees singna aikhoigi intervillage road pu German road natraga Tiger road haina thonjilakle thawong asi puwari gi oina natraga nat ki oina yenglabasu yafam thoktaba thawong ni haireduna samjin sajinba maming asi naga singi edition tradition amasung puwari da natraga na lamgi official oiba record ka mari leinade naga gi lamda samjin sajinba maming thonjilakpa asi kaihaurakpa thawong ni amasung territorial aggression ni lawani hairi. Amaromda naga singi mahausadagi leirakliba lamsingda chang naina khopchilakpagi thawong asisu aikhogi territorial integrity amasung nata hakthengnana kaihaurakpani haina lawani. Aduga mari leinaba authorities singa naga taba miyangi mafam singda naknana lairiba kuki militants singi suspensions of operation gi camp sing khudakta sidokadabani. Camp sing asina ingtapa amasung mahusagi fibam kaihalakadaba danatana aikhoigi miyamna tangdu leitadaba amasung akiba faure hairi. Maram asina naga miyamgi hak amasung lam kanjanabagidamak changshingadoriba khongjong asida naga miyamna pukning thogatuna sagatpiyu hairi. Lona yadaba khushu khulai sing phagatpagi thabak kangkhalakli Tampaki district mangadagi nongmai marfuga taruk maru chamapanga humdraga mari phagatpa ngamle haina police phongdorakli. Manipur da chatnariba mari leinaba lona yadaba ngakpigani lona ya ayaba pida bagi mawongda paiba khushu khulai sing thi humduna fagatna bagi operation kanna kansilakpaga loinana combined security force sing na ngasi ayuk anganbada Tampaki district mangagi tongan-tonganba mafam singda operation chathabada punna nongmai marfuga taruk amasung maru chamapanga humdraga mari fagatpa ngamle haina police na phongdorakri. Yamlaba khushu khulai sing Tampaki district ki mangadagi fagatle haireduna ngasi Baupurada leiba Manipur police headquarters da pangthokpa paugi mifam da IGP 𝗍𝗏𝗏 na paumi sing da hai Imphal East, Imphal West, Thoubal, Kakching amasung Bisnupur district ki mafam kayada masing yamlaba khushu khulai sing lot sinduna thamle haibagi kaknaba intelligence report ama fangbadagi Police Central Armed Police Force Army amadi Assam Rifles ki apunba team sing na ngasi ayuk district manga asidagi mafam kayada operation chathabada nongmai amasung maru sing asi fagalakpa ngamkhibani hairi. Mahakna makhatana hai ngasi gi operation da fagalakpa sing AK series rifle manga, Insans rifle ahum, self-loading rifle taraga taruk, .303 rifle manga, pistol taraga mapan,
carbine ani rifle mapan single barrel bore action nongmai tara taruk anti riot gun ani JBPC ama double barrel ama bolt action gun taruk 2-inch motor amaga punna marfuga taruk ni hairi aduga nongmaising asida natana hand grenade mapan 7.62 mm gi kapa yariba maru chongaga kunga taruk 5.56 mm gi kapa yariba maru chani ga kunga taruk 0.303 rifle gi maru chamaga maudra 9 mm pistol gi maru taret 0.32 mm gi maru mari high explosive motor shell taruk tube launching ani amasung IED mari yauna magazine nifuga mathoi amasu wireless set taruk ni haiki IGP ke kabit na makata na pawmishing da fongdoki bada intelligence report singi matung inna leptana chatharakpa operation sing asi police amadi security force singi oina lamdam sigi ingtapa public order lehenaba amadi miyamgi police amasung lan thum kananabagi damak changshilakpa achoba mai pakpa amani loinana asigumba operation leptana chathagigani miyamna su police amasung security force sing da cooperation PB baga loinana lona yadaba mawong da khushu khulai paire haiba khanglagadi natraga na chingnaba leirabadi manak nakpa police station natraga central control room da pau PBU haina su appeal tawki ngasigi pau gi mifam da saruk yakiba police ki makok thongba officer ahum gi maikai dagi paumi sing na hangba wahang sing pakhum amta pikhide national news ang pathuk chari MGNREGS की डिजिटल अटेंडेंस सिस्टम असी अरांबा मोंग सिजनरे हाइना सेंटर न फोंगदोरकली महात्मा गांधी नेशनल रूरल एम्प्लॉयमेंट गारंटी स्कीम की सेमिशिंग की ओइबा डिजिटल अटेंडेंस सिस्टम पुथोकी बचाही मरी सुरक्षिबगा लोइनना अमदी हाइरिबा सिस्टम असी चना हनखिबा चाही अहुम मपुंग फारकपदा सेंटर लेंगांगना नेशनल मोबाइल मॉनिटरिंग सिस्टम हाइरिबा डिजिटल अटेंडेंस सिस्टम की मतांगदा थिजिलुबदा ऑफिशियल सिंग अमदी सिमी सिंगना सिस्टम असी अरांबा मोंग सिजनरंबा थेंगनरे हाइबा सेंटर लेंगांगना फोंगदोरकली था असिगी निपान द यूनियन रूरल डेवलपमेंट मिनिस्ट्री डिजिटल अटेंडेंस सिस्टम असिगी मतांगदा स्टेट लेंगाक सिंगदा पेज 10 गा हुमदोय पानबा नोटिस इश्यू तौखिबगा लोइनना सिस्टम असिबु अरांबा मोंग सिजनरिबसी लेबहननबा लेयर मरीगी ओइबा एनालॉग मॉनिटरिंग सिस्टम हापचिननबा थौरांग लखतखरे हाइरी NMMS की मखादा MGNREGS की सिनी सिंह थबक शुबगी जियोटेक फोटोग्राफ सिंह अदु नोमदा अनिरक अपलोड तौगदबनी अहानबदा सिमी सिंह थबक शुब लाकपदा कापा फोटो अमसुंग अनिशुबदा सूरिबा थबक अदु लोयरबा मतुंगदा कापा फोटो ओइगदबनी हाइदुना सिस्टम असी चलाइबा होरखिबनी मसिगी मतांगदा रूरल डेवलपमेंट मिनिस्ट्री न थीबो हुमगी थबक चथबदा सिमी सिंगी अहानबा अमसुंग अकोनबा फोटो अदुदा मखोइगी मिहुत सिंह लेबहंदुना अमदी मरी लेनदबा फोटो कया थागतुना हुरान चिंथीगी थबक चथरंबा थेंगनखी मसीदा नचना थबक शुब लोइबगी लाइव फोटो कापतुना अपलोड तौरपगी महुता हानगी फोटोदा अमुक हेना कैमरा अमा सिजिनदुना फोटो कापलगा अपलोड तौरपा थेंगनखी रूरल डेवलपमेंट मिनिस्ट्री ना फोंगदोरखिबदा अहानबा अमसुंग अनिशुबा फोटो सिंग अदु ग्रुप अमगी मसिंग हेनबा नत्रगा वाटपा अहानबा फोटोदा यावबा मियोइसिंगी जेंडरगा अनिशुबा फोटोगी जेंडरगा मानदबा अयुक्त थबक शुब लाखिबा मिसक अदु थबक शुब लोरबा मतुंगदा कापा फोटोदा ओनरंबा अमदी अनिशुब फोटोदा थागतमा तोखिबा कया असिना डिजिटल अटेंडेंस सिस्टम असी सीजन अदुना सिमी सिंगे याइफनबा होटनाबगा लोइनना मखोइगी फंगफम थोकपा खुशुमल मतम चाना पिथोकननबा होटनाबदा चावना खुदोंग चादबा मायोकनहले हाइकी रूरल डेवलपमेंट मिनिस्ट्री ना स्टेट लेंगाक सिंगदा डायरेक्शन पीरदुना फोटो अमदी सिमी सिंगे अटेंडेंस असी ग्राम पंचायत ब्लॉक डिस्ट्रिक्ट अमदी स्टेट की थाकता वेरीफाई तौनबा खंगनखी ग्राम पंचायत की थाकता थबक शुब लाकपा सिमी सिंग अदु चादा चामा वेरीफाई तौनबा डिस्ट्रिक्ट की थाकता सिमी सिंग की फोटो अदु चादा तरा अमदी स्टेट की थाकता चादा मंगादा वेरीफाई तौनबा डायरेक्शन सुपीखी मसीदा नतना रूरल डेवलपमेंट मिनिस्ट्री ना सिमी सिंग की खुशुमल अदु पिथोक्ट्रिङैदा मास्टर रोल सेंबक चेंजिन तौबगी अयाबा लेहनखी हारिबसिंग असी हौजुमकी ओइनदी डिस्ट्रिक्ट कलेक्टर गी थाकता खक्तबक माई पाकना पांगथोकपा याबना मरम ओइरगा हेना चेक्सिना अमदी खोंजल यांगना थबक पाइखतननबा डायरेक्शन सुपीखी हाइरी लिफ्टेक इंडिया की सीनियर रिचार्ज चक्रधार बुद्धना फोंदोकखिबदा डिजिटल अटेंडेंस सिस्टम असी करप्शन लेतबा सिस्टम अमा ओइनेबा पुथोखिबनी अदुबु ओइरक्लिबा फिबम असिदा डिजिटल अटेंडेंस सिस्टम असी फ्रंटलाइन वर्कर्स सिंगा
manual oina check tawbagi thabak mathau tawrakle masigumba thabak thoramsing paikhatpa tarabadi digital attendance system puthokibagi pandam adu phangba ngamleroi maram asina laingakna piriba direction sing asi khudong chadaba mayokna halabasu pumnamaki yaifanaba ngakna chapa fai haiki Golden Temple da pukhaiba yaba potlam sing thamjinna plan tawkhre Sikh community ki khwaidagi maruoiba lining gi mafam oiriba Golden Temple da RDX thamjinna plan tawre haina email gi khuthang da warning pirakre email asina warning pirakhiba asi tharaga haukiba pungkun mari asida Golden Temple da bom natraga atopa pukhaiba yaba potlam thamjilakpa yai haina phongdorkhiba si anirak shukre masina maram oiraga Golden Temple Siromani Gurudwara Pravandak Committee hariba Sikh khwaigi wangba governing body asina checksin thorang lokhat khibaga loinana mari leinaba authority singda complaint thagat khre hairi choirak sida police thodok asigi matang da thi humbagi thabak chathaba hokre amasung email da kadai dagi thorok khibano amasung tharak liba mi adu masak khangdoktuna wahang pahong tongnaba thorang lokhat khre SGPC gi member Pratap Singhana miyam da pakhatana ba wafam su thamki Shubhanshu Shukla amadi team Malemda thunglare chayol ama chupna rehabilitation tawgadauri Numit 19 International Space Station da laiduna tongan ba scientific experiment kaya mai pak na pangthokluraba matung ngasi India gi group captain astronaut Shubhanshu Shukla yauriba 𝐍𝐞𝐰𝐬 gi crew member mari adu United States ki California da leiba San Diego gi Pacific Coast da ngasi nungthil pung 3 ama chatpa matamda SpaceX ki Dragon spacecraft da landing tawkhri Shubhanshu Shukla Slawes Ujansky Tibor Kapur amadi Commander Peggy Hitson na tongduna halakhiba Dragon spacecraft adu Malem gi atmosphere asida pung da kilometer 19 ki speed ta paitharakhibani makoina ISS tagi pung 19 chupna Malem leimai yaunana ba paitharakiba aduda atmosphere spacecraft adu chakthekpagi mami uba fangki masida natana yanglaba speed asida crew members sing aduna Malem leimai tamna kumtharakpada akanba gravitational force experience tawki 𝐍𝐞𝐰𝐬 gi mai paktuna astronaut marina Malem da mai pakna halakhibada leiba kaya gi luchingba singna thagatpa phongdok rakhi PM Modi nasu ISS ta ahanba oina yoba ngamba India gi astronaut oiba ngamkhraba Shubhanshu Shukla amadi atopa crew member ahum adubu thagatpa phongdokhi numit 19 gravity leitaba mafam da lairubana astronaut sing gi hakchang da ahongba khara leibana maram oiraga 𝐍𝐞𝐰𝐬 gi astronaut sing asi Earth ki gravity da lainana ba chayol ama chupna rehabilitation tawgadauri hairi International news ong pathukchari S Jaishankar na China gi President Xi Jinping ga unakhre Foreign Minister na India gi foreign policy thugaigadauri haina Rahul Gandhi na phongdokre China gi konung Beijing da pangthokliba Shanghai Cooperation Organization gi foreign minister singi oiba mifam asida ngasi India gi External Affairs Minister S Jaishankar amadi SCO gi member leibak singi foreign minister singa China gi President Xi Jinping ga unaduna wari sakre S Jaishankar na India amasung China gi mari fagathanana ba hotnabada handaki PM Modi amadi President Xi Jinping ngapigani Xi Jinping na laukiba thaudang adu thagatpa phongdokhibaga loinana makhatana President asi Xi Jinping India amasung China gi mari fagatnaba thabak paikhalakani haibagi thajaba lai haiki SCO gi foreign minister singi oiba mifam asigi maramda India gi foreign minister amadi China gi foreign minister na wari saduna tongan ba hiram kaya da sukhana nainakhi mamang thada India gi defense minister Rajnath Singhana SCO gi joint statement amada terrorism gi wafam mayek sengna pande haiduna khuyek piu yakhidabagi joint statement adu SCO gi lebak singna adopt tawba ngamkhidraba matung pangthokliba foreign minister singi oiba mifam asi SCO gi member lebak singi marakta amata oina thabak tawminanaba amadi wakhalon manabagi ihul puraknaba hotnari nakal amaromda Congress luchingba Rahul Gandhi na S Jaishankar Xi Jinping ga Beijing da unakhiba asi kanana su yengbidraba sarkas changdamnaduna India gi foreign minister masabangna leibak asigi foreign policy kangkhong chahengadaure haina phongdokri Rahul Gandhi na hai S Jaishankar China gi
President Xi Jinping bu thagatpa phongdokhiba asi India gi oinadi ikainingai ni chahi manga hena India amsung China gi mari fagatpa ngamdana lairuraba matung hiram kharada yanaba puraktuna fagatnanaba hotnaringai choraksida Foreign Minister masamakna China da chatuna Xi Jinping bu thagatluba haibasi laibak thibani China gi Foreign Minister su India da lakuna PM Modi bu thagatkadoribra haiki Congress ki General Secretary in charge Jairam Ramesh na phongdokhibada handak thokiba India amasung Pakistan gi atenba lan adu China na Pakistan bu khulai amadi defense system kaya test tawnaba laboratory oina sizina khrabra matung Pakistan bu sawatliba amadi terror infrastructure da sel thadaba yauriba China bu India na thagatpa haibasi aramba khongthang oigani masida natuna India da malengi achoba company kaya anoba manufacturing hub oinaba tharanglakliba asida China na bear art minerals sing puthokpa thingduna India bu malengi manufacturing hub ohendana ba hotnaribasida India bu ipangpangba laibak amagum China bu karigi thagatkadoribano pangthokadoriba parliament ki nongjumi fam asida kumja lising amaga chamapan ga humfuwata nithoi dagi hauna leiraklaba India amasung China gi border gi oiba issue asi puthoktuna khananai nagadabani haiki Trump na Zelensky da Moscow da strike tauba ngamgadra hangkhre US na thamningba sanction thamlakpada Russia da sokadaba laite Sergey Lavrov United States ki President Donald Trump na ngarang Ukraine da US saba Patriot missile sing piragani haina phongdokrabasu matung ngasi Ukraine gi President Volodymyr Zelensky na Russia gi konung oriba Moscow amadi maruiba port city oriba St Petersburg da strike tauba ngamgadra haina Donald Trump na wahang hangkhre mamang da su President Trump na Zelensky da Russia gi manung hanjinba mafam singda strike tauba ngamgadra ngamlabadi khulai pige haina phongdokhiba laiki ngasi President Trump amadi Volodymyr Zelensky marakta sanakhiba wari sing asina Russia amadi Ukraine gi lan asida US na hen akanba thabak thoram sing lokhatuna athuba matamda ceasefire oiba yanaba Cherol khuyek pihananaba thorang tawraklabra hangnarakli Donald Trump amadi Russia gi President Vladimir Putin na ngarang telephone gi khuthang da wari sanakhraba matung Trump na Putin ga wari saba adu mahai yankhide amasung Putin gi thabak thoram sing asi ka henmale haina phongdokhi masi gi matang da Donald Trump na Ukraine gi lan asi loishinabagi damak leibak ani na yanaba puraknaba deal ama Russia na numit yankhaini gi manungda ayaba pigidamni natrabadi Russia gi mathakta US na achoba sanction kaya thamjilagani haina cheksin wa thamki Donald Trump na sanction haiba wahai sizinaduna Russia da kihan khangan khraba matung Russia gi Foreign Minister Sergey Lavrov na Donald Trump ki sanction da Russia da sohangadaba laiti haikre Sergey Lavrov na hai mamang dagi hauna US na Russia da tongan ba sanction kaya thamduna Russia gi semilon bu sohananaba thorang tawduna lakrabani adubu ngasi fawba Russia gi summit lon marai chatharakpa laitri amasung US ta tangjadaba masina Russia gi semilon henadum chakhot halle hojiksu US na Russia da anauba sanction thamjingani haina kihan khangalakliba asina Russia gi chakhot khongjel amadi pandam da sohangadaba laiti haiki US ki hanagi President Joe Biden gi matamdagi hauna Russia da sanction thamjanduna lan asi loishinanaba natraga ceasefire tawhananaba hotnaduna lakhibada mai paklakidrabani matamadu da US ki sanction asi Russia da kanaba laitre haina pauche singda report tawnarkhibasu laiki hairibasing asina maram oiraga President Donald Trump na Russia bu mapangal sonthanaba gi pandamda Russia ga afaba mari thamduna lalon itiki thabakna chingba tawriba laibak sing target tawduna sanction thamjinaba thorangsu lokhatkhe hairi Netanyahu gi coalition kaigadore anauba military conscription bill amagi matangda matam sangna chayetna balailaklaba matung ngasi Israel gi United Tohar Judaism hairiba ultra orthodox Jewish party asina Prime Minister Benjamin Netanyahu gi coalition da sagatpa tokhiba Netanyahu gi coalition asi kairakpa yabagi fibam da laire hairi hojikmaki oiradi Netanyahu gi lainga kaitharakpa laitri adubu UTZ asi SAS haida khangnaba atopa ultra orthodox coalition member amaga yamna nakna chapminaba party amani masina maram oiraga karigumba UTJ gi matung induna Sashansu Netanyahu gi coalition da sagatpa tokhrabadi Parliamentary Netanyahu gi majority mangduna
ꯅꯦꯇꯟꯌꯥꯍꯨꯒꯤ ꯂꯩꯉꯥꯛ ꯐꯪꯁꯟ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ UTJꯅ ꯁꯧꯒꯠꯄ ꯂꯦꯞꯈꯤꯕꯁꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯔꯦꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯄꯤꯁꯜꯂꯕ ꯃꯇꯨꯡ ꯄꯨꯡ 94ꯒꯤ ꯃꯇꯨꯡꯗ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯛꯁꯤꯗ ꯅꯦꯇꯟꯌꯥꯍꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ Northeast Window na sandokchariba nungthilgi pau pathokchaba matang asida losinjare midyeng tabiriba pumnamapu amuka hanak khurumjari